Manipurda thokliba irang asida political mileage launaba hotnariba mapi mapa oibasing amadi political party sing matam leiringaida chumthokhoba chumgani. Miyamgi awaba si helaktuna khangba ngamdraduna onselaklabadi madugi achauba tekchak lakani haina COCOMI gi Convenor Dhiren na phongdokhre. Wafam asing asi COCOMI gi mityeng makhada All Kakching Khunau Mairapaibi Welfare Association Kalikalok Maring amadi Kasifung Maring punduna Kakching Khunau Kaithilda wakat mifam chathakibada Dhiren na phongdokhibani. Kuki militant singi mathakta military crackdown tau India na chathariba proxy war khudakta lepo haina famkhiba wakat mifam aduda Dhiren na hai miyamgi ihawasi pendaba kayana yombadagi mairi chakpa horaklabani. Miyamgi ihawasi bunathainaba amadi political party natraga maranai interest kharagidamak mapi mapa oibasing amadi miyoi kharana hotnariba asi lephauba chumgani. Miyamgi awaba si henjalaktuna pendabadagi nongma natraga nongma makhoina miyamna onselakpa matamda fathaba ngamloi achauba chaitheng nangani haikhi. Mahangna makhatana hai Manipurda furup kayamarum khundari masida India lengakna thugainaba amadi proxy war season aduna mihat mipun kaya chathariba asi Manipur miyam khakta natana malemgi miyamna khangi. Apunba Manipur asibu mache thokna thugairaga India na nungaigani khaliba asi tayonaba fall lakani. Fazin kiba miyoi sing kannaba hotnabagi mahutta lengakna appeal tawduna lairiba asisu angakpa poi. Maramaduna proxy war asi khudakta lepaga loinana Kuki militant singi mathakta military crackdown tawgadabani haikhi. Nakalamaramda Mayanglangjing taning tamang semgat sagatpa nupilupnasu Mayanglangjing community hall da wakat mifam chathakhi. Maduda Manipur gi saktam kaibayaroi proxy war lepu haiba kholau singsu laukhi.